ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯄ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯅꯤ ꯍꯥꯏꯅ UNCꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯑꯃꯠꯇ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯄꯜꯂꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ UNCꯅ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ UNCꯅ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ, ꯎꯈ꯭ꯔꯨꯜ, ꯆꯥꯟꯗꯦꯜ, ꯇꯃꯦꯡꯂꯣꯡ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯝꯖꯣꯡ, ꯀꯥꯡꯄꯣꯛꯄꯤ, ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯦ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯃꯈꯥ ꯇꯥꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯇꯅꯕ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯏꯔꯝ ꯈꯣꯡꯂꯝ ꯁꯦꯝꯁꯤ꯫ ꯍꯩꯃꯟ ꯁꯤꯡꯃꯟꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯏꯔꯝ ꯈꯣꯡꯂꯝꯁꯤꯡ ꯅꯧꯅ ꯁꯦꯝꯒꯠꯂꯒ ꯂꯨ ꯅꯥꯟꯅꯕꯒꯤ ꯃꯃꯤꯡꯗ ꯁꯦꯝ ꯁꯥꯒꯠꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯩꯀꯥꯏ ꯀꯌꯥꯃꯨꯛ ꯅꯣꯡ ꯈꯔꯗꯪ ꯃꯤꯅꯤꯠ 10 ꯀꯨꯟꯗꯪ ꯆꯨꯕꯗ ꯂꯩꯔꯛ ꯀꯣꯟꯁꯪ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯃꯊꯛꯇ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯨꯝꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯉꯥꯡꯅꯔꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯂꯝꯗꯕ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯅꯧꯅ ꯊꯣꯛꯂꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯈꯣꯡꯕꯥꯜ ꯂꯨꯛꯄꯥꯜꯁꯤꯡ ꯑꯌꯥꯝꯕ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯇꯔ 2ꯗꯒꯤ 3 ꯐꯥꯎꯕ ꯌꯥꯎꯅ ꯂꯥꯎꯅ ꯄꯥꯛꯂꯒ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤꯗꯤ ꯃꯤꯇꯔ 1.5 ꯑꯃꯗꯤ ꯃꯤꯇꯔ 1ꯗꯒꯤ ꯍꯦꯟꯅ ꯄꯥꯛꯇꯕ ꯗ꯭ꯔꯦꯟ ꯀꯌꯥ ꯆꯦꯜꯂꯦ ꯑꯃꯗꯤ ꯍꯥꯟꯅ ꯃꯤꯇꯔ 1-2ꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯂꯩꯔꯝꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯌꯥꯝꯂꯕꯗ ꯃꯤꯇꯔ 1ꯗꯒꯤꯅ 1.5ꯗꯒꯤ ꯍꯦꯟꯅ ꯂꯨꯗꯅ ꯗ꯭ꯔꯦꯟ ꯆꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯃꯔꯣꯝꯗꯃꯇꯝ ꯑꯃꯗ ꯏꯟ ꯊꯥꯔꯒ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯉꯥ ꯐꯥꯅꯔꯝꯕ ꯂꯩꯀꯥꯏꯗꯒꯤ ꯂꯩꯔꯛꯀꯤ ꯄꯥꯠ ꯈꯣꯡꯕꯥꯜꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯂꯕꯗ ꯃꯤꯇꯔ 1ꯗꯒꯤ ꯍꯦꯟꯅ ꯄꯥꯛꯇꯅ ꯗ꯭ꯔꯦꯟ ꯆꯜꯂꯦ ꯑꯗꯨꯒ ꯈꯔ ꯄꯤꯛꯄ ꯂꯩꯔꯛ IVRꯗꯗꯤ ꯃꯤꯇꯔ 1.5 ꯑꯃꯨꯛꯇꯪ ꯄꯥꯛꯅ ꯗ꯭ꯔꯦꯟ ꯆꯟꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯏꯔꯝ ꯈꯣꯡꯂꯝ ꯁꯦꯝꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯅ ꯈꯔ ꯍꯦꯟꯅ ꯇꯧꯔꯤ ꯍꯥꯏꯕꯁꯤꯁꯨ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯝꯇꯨꯗ ꯀꯔꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯍꯩꯕ ꯁꯥꯕꯁꯤꯡꯅ ꯊꯣꯛꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯂꯩꯀꯥꯏꯒꯤ ꯏꯔꯝ ꯈꯣꯡꯂꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯄꯣꯠꯁꯤꯡ ꯉꯁꯤꯒꯤ ꯄꯥꯠꯁꯤꯡ ꯉꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯎꯅꯈꯤꯕꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯋꯥꯇꯔ ꯕꯣꯗꯤꯒꯤ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯍꯟꯊꯈꯤꯕꯗꯒꯤ ꯃꯔꯝ ꯆꯥꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯃꯟ ꯁꯤꯡꯃꯟꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯀꯌꯥꯃꯨꯛ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯛꯄꯗꯒꯤ ꯑꯃꯗꯤ ꯂꯝꯇꯨꯗ ꯀꯔꯥꯝꯕꯁꯤꯡꯅ ꯋꯥꯇꯔ ꯕꯣꯗꯤ ꯃꯥꯡꯍꯜꯂꯒ ꯃꯁꯥꯒꯤ ꯂꯅꯥꯏꯒꯤ ꯀꯥꯟꯅꯕ ꯊꯤꯕꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯔꯒ ꯂꯝꯇꯨꯗ ꯀꯔꯥꯝꯕꯁꯤꯡ ꯂꯣꯏꯅꯅ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯏꯔꯝ ꯈꯣꯡꯂꯝ ꯅꯧꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯤꯛꯅ ꯑꯃꯗꯤ ꯊꯦꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯗ꯭ꯔꯦꯟ ꯆꯜꯂꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯦꯝꯅꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯒꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ CMꯅ ꯖꯤꯔꯤꯕꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯣꯏꯒꯅꯤ ꯑꯃꯨꯛꯀꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯒꯤꯗꯤ ꯑꯃꯨꯛꯀꯣꯒ ꯂꯥꯞꯅ ꯂꯩꯅꯩ꯫ ꯇꯪꯗꯨ ꯂꯩꯇꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯅꯤ꯫ ꯇꯪꯗꯨ ꯂꯩꯇꯥꯔꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗ꯭ꯔꯥ? ꯃꯁꯤ ꯃꯤꯌꯥꯝꯅ ꯂꯦꯞꯆꯁꯅꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯛꯀꯣꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯇꯥꯞ ꯂꯩꯁꯪꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥ ꯖꯨꯟ 9ꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯨꯅ ꯖꯤꯔꯤꯕꯥꯝꯗ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯕꯤꯗ꯭ꯌꯥꯅꯒꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯃꯜꯇꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ, ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ, ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ, ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ, ꯍꯔꯤꯅꯒꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯉꯁꯤ ꯑꯃꯨꯛꯀꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯏꯇꯣ ꯇꯣꯡꯕ꯭ꯔꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯅꯤꯄꯨꯔ ꯑꯃꯨꯑꯣꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜꯁ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯝꯄꯜ ꯑꯃꯗꯤ
ꯖꯔꯤꯕꯝꯗ ꯂꯩꯔꯤꯕ ꯑꯣꯜ ꯖꯔꯤꯕꯝ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯜ ꯖꯔꯤꯕꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯑꯃꯨꯋꯥꯕ ꯖꯔꯤꯕꯝ ꯕ꯭ꯔꯥꯟꯁꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯁꯦꯜ ꯑꯃꯗꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯄ꯭ꯔꯇꯥꯞ ꯂꯥꯏꯁꯪꯊꯦꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯀꯟꯕ ꯂꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯖꯔꯤꯕꯝꯗ ꯂꯥꯜꯒꯤ ꯑꯋꯥꯕ ꯈꯥꯡꯂꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯃꯨꯛꯀꯣꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯖꯔꯤꯕꯝꯒꯤ ꯑꯖꯨꯀꯥꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯒ ꯖꯔꯤꯕꯝꯒꯤ ꯃꯤꯌꯥꯝ ꯋꯥꯈꯜ ꯁꯣꯟꯊꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯇꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯖꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯦꯟꯗꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯊꯥꯛꯇ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯔꯠ ꯃꯤꯍꯥꯠꯀꯤ ꯖꯦꯑꯦꯁꯤꯒ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯖꯦꯑꯦꯁꯤ ꯐꯣꯔ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯁꯣꯏꯕꯝ ꯁꯔꯠꯅ ꯃꯃꯥꯡ ꯊꯥ ꯖꯨꯟꯒꯤ ꯇꯥꯡ 18ꯗꯒꯤ ꯖꯔꯤꯕꯝꯗ ꯂꯩꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯖꯦꯑꯦꯁꯤꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯖꯦꯑꯦꯁꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯉꯁꯤ ꯖꯔꯤꯕꯝꯒꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯅꯤꯠ ꯑꯃ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔꯒꯤ ꯃꯤꯍꯥꯠꯄ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯗ ꯁꯤꯡꯅꯔꯛꯄ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯔꯨꯐꯣꯡꯅ ꯃꯨꯊꯠꯀꯗꯕꯅꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯩꯐꯔꯦ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯆꯠꯊꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒꯤ ꯋꯨꯃꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯤ ꯍꯧꯕꯝ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤꯕꯗ ꯖꯔꯤꯕꯝꯒꯤ ꯁꯥꯃꯨ ꯄꯨꯟꯕꯤ ꯒꯨꯂꯔꯊꯣꯜꯗꯒꯤ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯖꯦꯑꯦꯁꯤꯒ ꯌꯥꯅꯈꯤꯕ ꯊꯕꯛꯁꯤꯡ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯇꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯊꯨꯕ ꯃꯇꯝꯗ ꯖꯦꯑꯦꯁꯤꯒ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯔꯛꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ ꯃꯈꯜꯁꯤꯡ ꯃꯅꯤꯄꯨꯔꯗ ꯁꯨꯅ ꯐꯪꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 2 ꯍꯦꯜꯂꯛꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯉꯝꯗꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ ꯃꯈꯜꯁꯤꯡ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯁꯨꯅ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯃ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯄꯣꯠ ꯆꯩ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯨꯄꯥ 200ꯒꯤ ꯂꯨꯄꯥ 100ꯒꯤ ꯌꯥꯡꯈꯩꯒꯤ ꯂꯨꯄꯥ 5ꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡ ꯑꯁꯤ ꯐꯪꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯁꯨꯐꯪ ꯐꯪꯗꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ ꯃꯈꯜꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯨꯅ ꯐꯪꯕ ꯉꯝꯗꯕ ꯑꯁꯤꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯑꯃꯗꯤ ꯁꯦꯜ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯅꯆꯤꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯗꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯛꯁꯤꯡꯒꯤ ATM ꯕꯨꯠꯁꯤꯡꯗꯁꯨ ꯂꯨꯄꯥ 500 ꯆꯠꯄꯤ ꯀꯔꯦꯟꯁꯤ ꯅꯣꯠ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯃꯤꯌꯥꯝꯅ ꯐꯪꯍꯟꯗ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ATM ꯕꯨꯠꯇ ꯏꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯂꯨꯄꯥ 200 ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯗ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯕ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯤ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯁꯦꯜ ꯑꯁꯣꯏꯕ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤ ꯁꯦꯜ ꯄꯥꯏꯖꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯦꯜꯂꯤ ꯑꯗꯨꯒ ꯂꯨꯄꯥ 10 ꯆꯠꯄꯤ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤꯁꯨ ꯍꯥꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯅ ꯐꯪꯂꯦ ꯂꯨꯄꯥ 5 ꯆꯠꯄꯤ ꯀꯔꯦꯟꯁꯤ ꯅꯣꯠꯇꯤ ꯁꯨꯡꯐꯪ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯙꯔꯃ ꯀꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯏꯁꯩ ꯁꯛꯂꯤꯕ ꯀꯂꯥ ꯑꯃꯗꯤ ꯄꯨꯡ ꯌꯩꯕꯅꯆꯤꯡꯕꯗ ꯁꯦꯜ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯍꯥꯟꯅ ꯂꯨꯄꯥ 10 ꯆꯠꯄꯤ ꯊꯥꯔꯝꯕꯗꯨ ꯐꯪꯂꯛꯇꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 20 ꯆꯠꯄꯤ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯣꯏꯅ ꯁꯦꯜ ꯊꯥꯅꯔꯤ ꯃꯁꯤꯅ ꯃꯔꯝ ꯆꯥꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯆꯥꯗꯤꯡ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯨꯄꯥ 20 ꯆꯠꯄꯤ ꯀꯔꯦꯟꯁꯤ ꯅꯣꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯦꯡꯛ ꯑꯌꯥꯝꯕꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯑꯗꯨꯒ ꯂꯨꯄꯥ 10 ꯆꯠꯄꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯟꯅ ꯂꯨꯄꯥ 1 ꯆꯠꯄꯤ 2 ꯆꯠꯄꯤ ꯂꯨꯄꯥ 5 ꯑꯃꯗꯤ 10 ꯆꯠꯄꯤꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤꯌꯥꯝꯅ ꯄꯣꯠ ꯆꯩ ꯂꯩꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ
maram chana sel sizinai sel asoi phangdabi gi awaba si miyam na mayuk na hanba asina maram moiduna lalon iti ki thabak da su hena khudong saba ohenduna chakhot pa haibadu oheli dukan da pot leiba matamda asoiba haningai leitabadigi mathau tadaba asa thaki polam sing pisilakpagi satnabi amasu lerakli haujik lakriba wafamdi miyamna phangpham thokpa mathakta panikriba tongan tongan India gi currency note sing asi karigi damakta marang kaina phangandribano hiramasigi matangda lainga ki mari lenaba authority na pekat pham thokpa thabak amata paikatna leidibisi karigi no haibisini aduga lupa chonga chapigi currency note asina mapung oina miyamna phongaliba sina sel asoiba phangdabigi awaba miyamna mayunari haibisi khangna hiramasigi matangda laingana tumina laisinba langani khali loinana hiramasigi matangda Reserve Bank of India na kari karama thabak pakhali kari gidamakta sel asoiba marang kaina Manipur miyamna phongandribano haibisigi matangda Manipur laingana mari leinaba par laingakta takna phamthui loinana mausagi paisa tara manga kunga manga makai satpigi coin sing marang kaina miyamna phongalambadusु haujik phonganaba thabak laingana lokhat phamthui haiba kanglei paki mairagi editorial miyamni special content moina miyamna makhatana thamjari makasa tharak poina to pom like nariba amarjit ki damak UI hais hairo na sil gi mateng pangkhre hek tabra thamoi su ko thawdo amada pikliba masagi mahi tambigi sen tananaba migi yum ku yaurubada yum thaktagi tarakpadagi koki saruk yamna thina soktuna hauji sijo hospital le kanariba sarangthem amarjit sei kuntraga mathoida United Youth of Hairoki thomi sing angamba sen khaiganaraga angamba mateng pangkhre Thawal district ki salungpha mamang leikai gi sarangthem amarjit haukiba jun gi taraga turukta porompat gi miyo emagi yumtha ki tin kupada khangudana tarakpadagi koki sarukta aruba phibam sokpadagi ngasi phaw aruba phibam da sijo hospital le kanari ma makhatana layeng bagi damang imung asina sel leitabagi awaba kaya mayuknari haina United Youth of Hairok yauna atai miyoi sina social media la tharakhi madudagi lamdamasi ki puksel sauraba miyoi kyan amarjit ki thawai kananaba angamba sel gi mateng pangbira pukuluina United Youth of Hairok ki thomi singnasu khaigatnaraga ngasi sel gi mating adu pangkhibunai tengbang khongsara dur saruk yakhiba United Youth of Hairok ki secretary Prembarta Sharma nai iyamba amarjina masagi mahi tamnabagi sel leitabadagi migi yum kupa yaurubada lebak thiba thawdo si thokibani haibisi tabada yamna nuaiti maki imung asi iyamba duna nomagi aphangba suraga madurigi phonakwa senpham khara duna imung pujaramani maki operation ama loikre duga major operation mobali adubu sel gi awaba mayuknabadigi waliba operation adu tawbu ngamdana leidi hari Aikoi marshal angamangamba mating pangnaraga iyamba amarjit ki thawai si kanminasi maki hanagi phibam da amuk hanjinana na bhona minasi maki piglibe masani gi su yengbiraga miyam na makhatana mating pangbiwaki tengbang sel gi adugi dama amarjit ki loinabi sarangthem ongbi Zelina United Youth of Hairok ki thawmi singbu ikai kumna bu utpaga loinana tawbimal khangbolakli adu hausikoinadi pau matang sa lusinjarage masu miyam puna no